রাস্তার জল আসেনি, রাস্তার মধ্যে আগে এরকম জল আসেনি, আছে অতখান গাড়ি যাইতে পারবো নি? না কোন জায়গা? কোন জায়গা ꯂꯦꯞꯇꯅ ꯃꯃꯥꯡꯒꯤ ꯍꯧꯈꯤꯕ ꯆꯌꯣꯜꯗ ꯅꯣꯡ ꯀꯟꯅ ꯆꯨꯈꯤꯕꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯖꯤꯔꯤꯕꯥꯝꯗ ꯇꯁꯦꯡꯅ ꯌꯥꯝꯅ ꯁꯥꯊꯤꯕ ꯀꯩꯅꯣ ꯑꯃꯒꯤ ꯐꯤꯕꯝ ꯑꯃꯗ ꯍꯥꯏꯕꯗꯤ ꯏꯁꯤꯡꯅ ꯊꯨꯝꯖꯤꯟꯕ ꯃꯐꯝ ꯀꯌꯥ ꯑꯃ ꯂꯩꯔꯦ. ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯒꯤ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯑꯦꯔꯤꯌꯥ ꯍꯥꯏꯒꯗ꯭ꯔꯥ ꯍꯥꯔꯠ ꯑꯣꯐ ꯖꯤꯔꯤꯕꯥꯝꯗ ꯂꯩꯔꯤꯁꯤ ꯌꯥꯝ ꯀꯟꯅ ꯁꯣꯏꯔꯤꯁꯤ ꯑꯩꯈꯣꯏꯒꯤ ꯀꯃꯪꯒꯥ ꯃꯨꯁꯂꯤꯝꯒꯤ ꯑꯦꯔꯤꯌꯥꯁꯤꯃ ꯌꯥꯝ ꯀꯟꯅ ꯊꯨꯝꯖꯤꯟꯗꯨꯅ ꯌꯨꯝ ꯃꯔꯤ ꯇꯥꯎꯊꯈꯤꯕ, ꯑꯗꯨꯒ ꯇꯣꯉꯥꯟꯅ ꯑꯩꯈꯣꯒꯤ ꯂꯝ ꯍꯥꯏꯇꯥꯔꯦ ꯖꯤꯔꯤꯕꯥꯝꯒꯤ ꯂꯝ ꯈꯔ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔꯒꯤ ꯂꯝ ꯈꯔ ꯏꯁꯤꯡ ꯏꯆꯦꯜꯁꯤꯅ ꯊꯠꯇꯅ ꯑꯩꯈꯣꯏꯒꯤ ꯆꯥꯎꯔꯕ ꯂꯝ ꯈꯔ ꯑꯩꯈꯣꯏꯒꯤ ꯇꯨꯔꯦꯟꯒꯤ ꯃꯌꯥꯏꯗ ꯃꯔꯨꯑꯣꯏꯅ ꯏꯊꯠ ꯑꯣꯏꯅ ꯂꯩꯈꯤꯕ, ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯕꯣꯄꯥꯏ ꯀꯌꯥꯗ ꯆꯪꯕ ꯌꯨꯝ ꯌꯧꯅ ꯆꯪꯕ ꯃꯐꯝ ꯃꯌꯥꯝ ꯑꯃ, ꯑꯗꯒꯤ ꯑꯩꯈꯣꯏ ꯈꯤꯇꯪ ꯅꯛꯄꯗ ꯍꯥꯏꯔꯒ ꯗꯤꯕꯣꯡꯒꯤ ꯀꯗꯝꯇꯣꯂꯥꯒꯤ ꯑꯗꯨꯒ ꯆꯝꯄꯥꯅꯒꯔꯒꯤ ꯏꯁꯂꯥꯝꯕꯥꯗꯀꯤ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯡꯁꯤ ꯂꯣꯏꯅꯃꯛ ꯏꯁꯤꯡꯅ ꯊꯨꯝꯖꯤꯟꯕ. ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯅ ꯂꯇꯤꯡꯈꯥꯜ ꯆꯟꯗ꯭ꯔꯅꯥꯠꯄꯨꯔ ꯑꯗꯨꯒ ꯂꯇꯤꯡꯈꯥꯜꯒꯤ ꯑꯦꯔꯤꯌꯥꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯈꯦꯇꯥꯒꯣꯔꯅꯆꯤꯡꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯂꯧꯐꯝꯁꯤꯡ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯍꯤꯡꯈꯣꯜꯁꯤꯡꯁꯤ ꯂꯣꯏꯅꯃꯛ ꯏꯁꯤꯡꯅ ꯊꯨꯝꯖꯤꯟꯈꯤꯕꯁꯦ ꯃꯁꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕ ꯀꯩꯅꯣ ꯑꯃꯈꯛꯅꯤ. ꯑꯗꯨ ꯃꯍꯧꯁꯥꯒꯤ ꯑꯣꯏꯕ ꯁꯤꯒꯨꯝꯕ ꯀꯩꯅꯣꯁꯤꯅ ꯑꯩꯈꯣꯏꯗ ꯊꯦꯡꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯖꯤꯔꯤꯕꯥꯝꯒꯤ ꯄ꯭ꯔꯖꯥꯁꯤꯡꯅ ꯊꯦꯡꯅꯔꯤꯕ ꯑꯋꯥ ꯑꯅꯥꯁꯤꯗ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯗꯤ ꯁꯤ ꯖꯤꯔꯤꯕꯥꯝꯅ ꯃꯇꯦꯡ ꯄꯥꯡꯕ ꯈꯣꯠꯄ ꯃꯌꯥꯝ ꯑꯃꯗꯤ ꯂꯩꯔꯦ. কোন সময় আছে তুমি? মানুষ ভোট নেই কিছু ভোট আসল চলে ফিরে
से हमारा लटिंगल जीबी में फ्लड बहुत हुआ है, लेकिन फ्लड होने का कारण से हमारा जो वेजिटेबल खेत करने वाला उनके लिए तो बहुत नुकसान पहुंचा। और बाद बाकी हमारा कोई सरकार की तरफ से अभी तक मदद नहीं मिला, कोई टीम आया नहीं। अभी अभी आज हमारा एक बीजेपी का टीम आया, आकर के हमारा खुश खबर लिया है और हमारा इलाका का बारे में जानकारी हमने दिया है।